Welcome to Real Voice. Croatia ki team handak kukan pangan fana karakpa team singi marakta ama oiri. Makoy na kali handak muk Argentina ki Messi na ningjari pa manglana se mapung fahaloy. Croatia na already wakan wang na laksaramba Brazil ki top footballer sing Neymar amadi magi teammate singbu wakal thukay dokre. Neymar gidi kari haini mai ngangsin na kapna mayamang da stadium dagi sang bataki madugi phibam adumak oihanba pami Croatia ki player sing na Messi gi kadasu. News report amada hai Croatia ki team member sing hairaki madudi makoy na Argentina ki superstar oiriba Lionel Messi khaktabu mark tawduna sanaroi adubu makoy na inter team bu thatkani. Final makoy na yaw na balak naganisini. Argentina gi player sing final sang bagi lanjaw se thengna na ba yam na kan practice cha thari hojik. Lionel Messigi Laibak hayeng ni changyeng gadaba Croatian player sing ki wadi mabu anyhow kahanda na ba hotnagani sini. Sunday numit pangthokiba news conference amada Croatia gi striker Bruno na haiki makoy na Messi tabu target tawroy but inter team buni Argentina gi mahak ta makata na asim so haiki Argentina da Messi khakta nate atay afaba player kaya su yauri. Croatia gi player singi confidence yam da lay. Pajana su makoy sanay 2018 gi FIFA World Cup ta su makoy kakalaki. France ka thengna bada tathawbani aduwar ba su record yam na fajaki. Matam du da su makoy gi player amata suspend oikidi aduga injure su oikidi hairi. Brazil bu Croatia na ngamkiba numit aduda Neymar ki aroiba phangna ningba kaikibani mana chankiba phajaba goal adugi value su leikidre makoy na Brazil gi against quarter final da sanakiba auda ki hena phajana organize toraga sanakari haikhre Croatia na makoy ki midfield oiraba captain Luka Modric, Mateo Kovacic amati Marcelo Brozovic makoy asina Argentina ka sanabada su main backbone oidori ni haina makoy ki defender Joseph Juranovic na ngarang haiki. Defender asina asumna su haiki Mateo Luka amadi Marcelo da pass to singkiba ball sing amata mangdi bank the sen thambagum secure oi makata na mahak na hai aikoi karabu su ji kiningai leiti isabu isana aikoi masen phajana sana jabatai aikoi na handak mai paglak badi aikoi masen unity oi haina tanaba yanai amasung aikoi family amagum yamna nungsina na lingjel amada sanai. Asuk confidence wanglaba team asiga Argentina gi Messi khoiga chang yengragani semi final da Messi gi real laibak kari no madugi chang yengbugi matam sunaksi lakle Ballon d'Or 7 lak hanna phangkraba prithibi gi mi khuding ming tare haire suyaraba player Messi ase hayeng Croatia gi mayokta kari performance utkani maduni mayam ni yengning liba asumna hai worldwide tagi mi kaya Messi khak yengbag da Qatar da sali sen chatting tawdura karigumba Argentina su mahudravati Messi na su Neymar amati Ronaldo gum thamoi kaina tungda ai sanaroi haikrabati asigumba legendary players sing asigi juk ama loiba haibadu thokatra masi mayamna khanadaba nate 2014 da Brazil na host tawkhiba World Cup da Argentina final yoraki Maracana ko stadium da sanaki Messi yawi German gi kutta makoi 1-0 da pohoki ngamnam labadi Messi gi kutta World Cup phangle hairam gadabani madudi wehodri handaki ase ma ki oina great chance ni handaki asida karigumba Argentina na World Cup loraba yes adurabati Messi gi minga se amuk hanamot laroi real hero taragani adubu Croatia na semli pa akanba wala se chong lag goal chalu batai Messi gi timna madu utpatai Argentina na World Cup hangdriba matamase sangjilagle 1986 ta Maradona gi team na lawkhibdagi lawdri makoy handak yamna kana dream tawri adubu Croatia bangamgadra maramdi makoy na Saudi Arabia khutta han bada poki it is also a question makoy ki defenders Marcos Ecuna Gonzalo na chingbasu yaudre makoy ki players sing na side amata but Argentina na ngamba haibase fajara Messi da depend tawi hairi mangondani makoy ki laibak ni yengnari basu Maradona na World Cup lawraga career loisin ki adumna Messi su oibiba masi mayam na su pamnai amaromda Morocco amadi France ki lan leiri Kylian Mbappe amadi Morocco ki hero tariba Ashraf Hakimi thengna batakre makoy ni ase marupni achanba marupni PHC cobra club amada makoy sane nahan Morocco na ngambada Mbappe na wistorki manuda Ashraf Hakimi na haiki mitiu friend sun haina oidoriba Messi nga se sathi bang aktani quite important Messi ki career ki wani so thanks for watching.